Paimiyun masado leitapam khanglamde phamungduda upsilaga ungduna phamli ngasai dadatubu karisu tawdraba jala mabuksu yamna phaba male aduga kaigino mana nisa chabrade aibu mangonda phone tawduna yumda leibra hangsirane oi aidi nang larik papra khanpane aduga dangdi phamungda kari tawbra leisiwu changlaktuna machagi nakta phamthai Paimiyun mamana nganglibadu tade wakhal amada adumak ungduna leirame leisiwu machagi masada paiduna oi Paimiyun kari tawbra Paimiyun masado khangpra khangi aha dada oh ama kai tawbra ai kaupra kari wakhal khanpra aina ngasai dagi kauba tadabade kaisu khanbide ko sum oi pisanabane kaisu nate nang PMT exam se thadri phawbadi college tam haningpa ada nang na kari khanpa haibado napa na hangpani ne ama aishu yai ado college ti kadai da tamkani maduni haise aidi nang diam da tam haningpane nang na kari khanpano pampati pampane ada coaching chatpasida yaroidra khanpa diam da tampado warasu wana matam khitangdi khangba tapane aduga nangsu PMT exam se khanhan tapa yadabani ko oh ma ado kari tawbra hekta hayune akhoyu yon pase tokla seba ayamna hainateba masi tawdadi aikhodi kamdawni matam kharadi pamdana khangba tapani yamna su khanbi kano Paimiyun wa amata nganglamde tumina adumak leirami yamna khan kanu ko ama chak loisinge nang larik to ngahak papiyo ko leisiwu asi haiduna machagi kadagi thokhirami hello lembi sauna karigi lembi kanagi lembi no nangna kauri do sayon ngakna kari no nangna agi lambi da yet kadaba kyam watlige lembi kari no nangna hairi do ai bhab tadre kari gi tadaba daning themna nangwanda kyam kai khrage nangna mabu adu yengthina tawri do sayon bhab tare oh adugi oire di thamo lembi na nanga wari sabagi matam aingwanda leite nangna haidrabasu thamgani aduga aiga daning themgagi marakta yet ki haina khangano khangdaba haibase metangbuga chap manabani aduga khanglakpa mikupta ningamdaba haibadudi poklakano nangna aingonda nongmata maram hangkhide hainabagi tanja su pide kari mu watlige ha haigadaba aingonda kari pamlige lembi kok ama palida khajik khantho nangna khangninglakpa mikupta hairo matamduda nangna hangliba wahang singi pakum pige aina mohana pau phorakani haidudi amuk hana sukhaluno asi haiduna phone adu kakhi sayon phone duda munna yengduna lerami oh nangna ibo lana du makhanduna leirabako adu lembi achumba haibadudi ai nangonda soidana tamlakani ko nupaduna sir yagadro sidi fazina yamhe kaisu tawrese ai kaisu tawroi ko ningthem marol ga do fairi phanayam yame thakchen khiba sir yum yob ngamdori ba kai de yum dano natai malam lai ma hoida leidui ni ai se e yum lai ma oidoi duna khangadi pharak taroidro adu thokta na ba haidana ngasaina ne duty ta ni na ne hai khrabani kai no kharsu kapsin khrabani yam haina tawkhreda sinin he natai malam lai mada ngasidi mahau pe nang ta tang khige he yum lai madu madi luhong mana tradu pai laite tawbiyo sir ado ai koisu khakhadi piba yabani ko nang sir lai sidi soidana na khoi gi su nungai na ba ina sinni ko haina haibata ya Biren mafido hongdoknaba haidana tawri
Nachanupadi tumkhrabra kaidahori amo. Thajana tumlambasu yare ngasai makai hiplaga lerambani. Haujikti tumlamnani. Aina su ngasai phusu phubikre chaisu chaibikre tawrise. Karibu thoaga ba. Moi pabungsu achum aran yengdana han hekta khut thabase tawino haisi yade. Kadaina prito bibiro somda. Mama tawda yadabani ne. Ichani haidunasu aina kankakadaba natene. Adubu haiba hana karino haibadu hangdokpiramladi phaidana. Thaja upuda phurit adu hapchin duna hairaklammi. Adu hangbagi natro amu thadora idoina. Yausang loiraga aber thongbaduna karisu kanaroi ko moiba. Aigi sinphamsina yadabagini ne mama. Yare chakse khara chabinaba tawbiro. Hayeng nonganbaga chatke mo hairaani. Nang su thaba ingang tawnaba angang ama thamse haibasu nangna yade tawriba. Aikhoi ahum khak leibagi thabak siba kana amuk thamkise hairino moiba. Yare chakse chabiru lao. Hoi nang chakto thangdo mo ai thoklaknaba tawrage. Kuibira anu ko. Asi hairamlaga thajasu kadagi mapanda thokhirame. Somda tamphana amadudi kaisho pau phoroktraba natro. Lembina adubu aigi lambise mana dum kharau thangduna leire. Kari muk tawrai noi chada. Mapa macha manaraga daning themgi thabak thadatkadabagi tawre. Ngasai warning ga pire hai. Adumaina ga tawra adi aikhoina promotion ga loina na mo hangadan tare dana. Aikhoibu kaimta sangalaitabagi type khangdi ma aise wakhal keno mi tawe isa se leita pham khangde kaishu khalunu icha sidi mana da pangtaw da tawba yabra ni hekta sayon nang nai gi picture khangnam laba aigi wa khajik tang tabiram ladi asumna tawram na ko ai nang nungsi da badi nate ko lembi mapi tapna sinthara e mama ukhini haiduna amuksu mama idu leithokduna daithokjari nang phone natro ada khingli duba lembina hoi yenglubada lenthoi gi oirami hairakadoriba wa adu karino khangbana masado hainingba poktana tapna paikhatli hello lenthoi na karino phone paikhatpada adu koina changli duba lembi mamagi manaktagi tapna tholaktuna terrace madakta phamduna lei mamagi manakta leirubani ngasai kai adugini pharese adu lembi nangna khaliba wakhalse karino lenthoi ai karisu khande ai ingna chikna leiba punsi do pamle karino nangna hainingli base lembi lenthoi ai mabu nungsi da banate nungsi punchigi ahanba nungsiba mangondagi phangkhibani aroibasu oige khanki adubu aigi phiripti mana lephankhibani karinoi bhabta bangam de lembi nangna hainingli bado leirang saladi khoimu lakpase mahausani aibu pami nungsi haiba laki adubu aina yakhiba nate mana su hena khanglibani aina mabu kayagi matik nungsi jai haiba aduga mana aibu thajadabagum engonda pami nungsi haire haiduna college da daning thembu phuki mayamnadi aibu karini haina khalamgani phuri haiduna nang magi mamai ngaklaga haujikti nupaduga nungsinare natra lembi kari sukhumde tumina aduma phone du paiduna lerami lembi nang wakhal khanba ngamdaba nate monna khallo sayon magna adumna tawra ida karigino haiduna school phuna chainabasu kaya tawraki nongmata mana lalamde nangne hena magi dama lepkhiba ngaktani aduga ngasina kari lembi haujik su kari sukhumlamde tumina aduma taduna leiri lembi nasagi decision de nasana lepchagadabani adubu aidi nangna lepribada lale haina khalle tungda ningamdaba lakpasu yai lenthoi ai khanba yaba khalle adubu ai khongpham sida leplage haina chaplungna khalle ngasidi phare as you wish adubu lembi
Don't just a book, bites cover haibada. Nang kau budi kau ganuka. Linthoi. Ai wakhal mature oire. Afabana karino, fatabana karino haiba khanbangam linga sidi. Phare, aisu thamlage. Aisu assignment kha tawdaw lay. Nangi pau taning mandana tarakpani thamlage. Linthoi, lembi na ngang ba phau ta dana phone adu makakre. Oh, saukra malene. Phare, saukra sano. Aina thangli ba khongthang se kadai phau chumi haibase ai khangi ai kanagi sumateng lawroi wakhal khanna ningthemda call tawrei thabana noi sai oram male phone tawrei se ko paikhatlo ningthemna ngai khodanga hakta mi ngasi di ai nangi da dum lai doine na la abani ne asi haiduna khojina siklei ayo nai kari nu bana masiba asukhat pasiba thangna bada ngang tumli tani kaisu taroi khangbagini tawrise kok sangsilo yam lakna ga chathokhrano asi haiduna thababu jetna konsili khudom biduna thabagi laibaktagi tapna nan tharai asuk ningthiba asuk jangkhon manaton asuk phajaba jinba ayo nai kaino khudom bisida chi isiba thaba nokmi tawduna khangbrada noi sai phone se ampai khalo bit kaloi ti masi nupi sidiko hello kaidorage lembi na kesu tawde chumna sum tawrakpane duty tawriba wari sanaringai da thavana ningthemgi maningdagi tapna kolai ningthemsu thabagi makhutto paisili tawri wabana yadre haying ichai sugada police ko henya ponte asi haiduna thabagi makhutta khojina siklami lembi nokmi tawje haujikti khara waba tabane haying ichagi khalaga adunabu tawjari sinina naisu lembi na ada phajana leiro aisui mana kaure thamlage nupa na haga iranga tongnuko ohaini nuksiba thamjaro lembi momo noktuna phone du kaklami thabana is haire ne khadakti ha pura kadar mapine ba ningthem phat onsilai adubudi kaino nangi secret na wani asi haiduna thababu phat konsinki mathangi numit ni sayon mamanaba singa puna college ta leiri nawbana ibo noi warak tabina koirido mama saga chanaba thiri oire pakpadi kitang watline sayona as wathingang lereno yam taning dreko ras namu warak tabi palakpada thaina gido mu backward ta torokra sayona o ngasi mayamgi bala boxi engondo ni tar bu tawri sa nawbana tarabana te oirabani ESI amani kaina ga muktana ga tawrido adubu thawal dagi oijalo nikhilna kaigino dunamo magi masada physical fit oiram dong mandaba ada taibinaga hap khirasini rasna hey haujikti taibi oidre tabirena mu oiri hangang dagi oiram basui nang haidu oiradi sayona noi singasi kai bu chara age hasmola yam kan thiri duba rasna adudi khangbrana nawbana atai lairi nangbu WhatsApp ka duka khiba kuira daine amuk asai paramiduna kaidorino sayona kaino aino WhatsApp paiba phau hek pana khalaiduna nangna nawbana matang do timing do iya daba lastin do rasnamo asing boiro haise minai nang phone do puthoro kana message thana gem yenge sayona kanam thana demi noi go sum thana na batawni lonely oi kanda nikhilna ho adu thajage amte yenge as yare nami chokpe am yari rasna oilong ekhoi ge nate ko puthoro rasna sayon gi pocket taki mobile do satli as wathi dongno amta piro mi noi ba asi haiduna tak mulli sayon fat on thorakpada lembi leptona leirami sayona aibu kaubra warim da sanase
Kay wari no, hek tayo. Mamanabasingdusu satte, adumak leptuna layrami. Lembi tapna. Nang ay gadaning temgagi marakta amuk yatpiragano. Ngarang na ngarang oikre. Masigi matungda amuk hana yatpidanaba ay nangonda request tawjari. Sayon, phone adu kanna paisilai, makut adu thak niklai. Karino nang nahininglise. Lembi na, nakoy achaw sangi, tawgi tangami. Ado, nang naise, nangi marup amani khanduna madu tawbigano. Ay, daning thembunuksi. Mangonda tawrakadaba khudingmak ay thengnagani. Nawbana, Lembi, nangi sekhoi. Onthorakpada Sayon, magi phone do makhada taraga leiramli. Makhongnasu chabet na silami. Lembi gi nakta muk changlai. Nang naise kay niya oi, ha? Ay na tawba khudingmak, nang naphatana khalisa karino. Lembi saurai. Nangi adugumba mimang tumang khangdabada. Adudani, ngasi ibani na oikrise. Haujikti, ay gilambida ayat papibirano haibani. Sayon, makyat chikladuna. Lembi, nang mapamsidagi yam thuna chatkro. Ay, mi hat pangamlaklani ngasidi. Nangi se, ay buhat ki hairo. Halo, se, halo. Lembi, nang... Asi haiduna, kinathingadabagi kutum tasilaga thangalai. Rasna, Sayon. Sayon, chap lepi, makut adu tapna thangdarai. Lembi, ay nunganda haijari. Mapamsi thadokduna yam thuna chatpikro. Nawbana. Lembi, mayamang sida yam phajadre, chalo. Aduga achumbada khanglaga amuk lake sulao. Lembi na. Aigi sumi amta leitabadawna, khangnidana. Lembi sauna mafam adudagi chatki. Sayon, Lembi hek chatkibaga asawudu phathaba ngamdabadagi tariba phone aduda chabet hektana chilui. Rasna. As, yare, to. Sauraga dumain tawba haunade. Mina ngawba mankini. Sayon, mapi ira chelai. Bye. Aina tawba khudingmak, mana phatana aduma khaliba se karigino. Mana chatkibada, chachaku. Ay karisu hairoi. Adubu, mana uriba egi saktamse. Masimatang khangbiyu haibani. Rasna. Nongmodi soidana khanglakini. Se, numitu phawdi ngaiba tabani. Nawbana. Ekhoy mayam leirisidi bhai. Adugidamal wagano. Ekhoy na ngamnaba mating pangani. Rasna themduna tapna puthoraknaba tawrami. Sayon, karigumba ama ningsinglakduna kairaba phone adugi manakta amuk prap chenchinki. Phone dugi sim haphamdu laukthokduna sim du yengi. Adubu crack chatlaga leiramle. Sayona. Aya, sidi crack chatle. Yararoi sizinaba. Number su sida yaukre. Aidi kamaina muk tawdoiba side. Leiriba mamanabasing adusu karino haina ingak-ngakna amana amada yengduna leiri. Rasna. Kaino nangna simduda aduk thawai nungaitana yengliduna kaigino. Sayon thawai nungaitana. Number yaukre sida. Nawbana. Adubu kaino sim ama lawbaga ekhoina ko phone tawraga loire. Adugidamal adu yam wariduna kaigino. Sayon mamit khana nawbada yengli. Kai khuyengno wathi tawrano class yauna batawsi. Phone du su thugaikre. Aduga simdudana aikhoigi number yaukre na napiraga chendana tawridubu tandra. Minai, noigi number du yaudraga ai ke dobai wadorino. Noigi number du dine ko ke hard disk ta yauri. Noigi oiredi simse amuka su thudeke. Asi haiduna pairiba crack chatlaba sim adu pek launa hekta thudei. Rasna, kaino tawriduba? Kanagi number yaukrage? Oilongi number yaukre. Lao class ta. Sayon mang thaduna prep class manungda changki. Nawbana. Tu, sina takpadi ma ahongba malai haibani. Kanagi number oijano, mana yaukrisina. Nikhil na. Moy warakta bidugi oijala. Mana asu thawai nungaitana tawrisiba. Nawbana. Mandebo magi mawngsidi ay jingnadaba ngamde. Rasna. Yare, mukabla ko na saro. Sari heki class ni. Ahanamta changu kise.
madugi koktangdo ai kaya kaidogdeba. Paimiyona thoibi nangi adugi notes do amta pikira ai ngasai sinpanang hautapa. Thoibi na se silo adu nangdi PMT khak try tawge haira nigrim di try tawroidra. Paimiyon thoibi dagi notes do loduna ai khangpi tabane. Hayeng ko yaurakanta apaga amaga na hairakanda yengena khale. Aidi animak tharani akhanba amada damlage khale. Atupati phaida aisu atumnati adum khanbiba ko aduga ko ontho aga hekta kaupiba. Thoibi nokmi Paimiyon nangna lon khoiri tawraga wangang base tabada yam nuksi haipa. Paimiyon na is karirane lon khoirga nuksi haipati ado noi maitai se mabuk phatte haise chumbra e aibu phattabra haise nangbudi natpitapa ada sum ningthoina sum karana kari haibrane nangonda ai tawbigene ningthoi prep changsilaklaga desk mathaktuda phamjilai e ningthoi nangna tawbase karira aina note singe tawbane nangna sida phampati aida kamaina sinkane ningthoi amukum thai Paimiyon nang saunu ko ai khangtabane nupa marakta phambi gedi leitadana karigira nupi marakta lakpade o aigi nupi to leipa adugi magi manakta lakpane Paimiyon thoibi do ansele thoibi nang maga koina bra kayam kuipano aingondaga haide ko Thoibi ngakna kaidin he ekoi saidi sida sutam de duga nang subahapti ko e aduga ningthoina hairisina Paimiyon ningthoida mu onsinduna ningthoi thoibi sunat pi de hai nangna khangnari pase kana oibra ekoi su masak amukta khangpi kene ningthoi sagalai Paimiyon nangi se engonda ikaiba piba natra oi nangti aigini kanagi sunat pideko angau bagumna thanta laubado ikai dabra mayam se nangonda loina yengpibane oi aidi kanaba su kipiteko nangdi ai khaki oi kadabane asi hairam laga sauna ningthoi jatki bag tu prep yansilaga mapanda thoki Paimiyon thoibi da fat onsiladuna thoibi nang sauganu ko ai mase yamna haina pitaba ada machatkina ba haidana ne tawpane ba is yam haire da khadakti mase ada asi paisa pai haidana saksu kharadi takhatline do ai ni yam haina taba aduga ko ai ngonda su dhabka tawi ai phadoi ni kaina ga mawa su lobide ado cheksilu ko achawa sang macha singse kharadi dum ngakchok tekjabani aduna khara cheksilo Mana yung kari tawpa ngamkadrane toksida magi wase ay taningte hoy sinbado dum prep silo oja muk changla ani makata na sinba muk haurami bai nang haido kitang luni ko haujik nupi phaba kaise phagi natte ko ningthoi na kai ki gadra ai ge pa do minister ne aina tawbada kanana kadi haiba ngamkatra mamanaba amanamu aduboba haujikti berayam kare haiba ai jail ge hawai gado chaba talleba kai ge to kibra ai lerise kari oinu ubra ai di ngasi ma bu soidana ai ge oikani oidaba su yaroi oida ekhoi baina haiba bo ado mamal khare tangbadi oina tawse ningthoina Nakhoina apamba khudingmak aina tawkani aigi mateng nakhoina pangdapati yariko adugibu aikhoi su yamna leirisidi don't worry my bro aikhoi soidana tawgani okay adudi ngasi coaching loiba matamta mi leitaba tanja ko asumna makhoi kamdauna Paimiyon bu phaba kadai da puba haina plan loina silami